ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯔꯝꯒꯦ ꯚꯤꯗꯤꯑꯣꯁꯦ ꯆꯦꯅꯦꯜ ꯑꯅꯤꯗ ꯊꯥꯒꯠꯇꯣꯏꯅꯦ ꯃꯥꯒꯤ ꯆꯦꯅꯦꯜꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯆꯪꯉꯒ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯍꯧꯅꯕ ꯇꯧꯔꯁꯦ ꯍꯜꯂꯣ ꯇꯥꯕ꯭ꯔꯣ ꯑꯃꯨꯛꯇꯗꯤ ꯈꯨꯝꯃꯛꯑꯣ ꯇꯥꯏꯌꯦ ꯀꯩꯅꯣ ꯁꯨꯝ ꯀꯣꯜ ꯆꯒꯠ ꯇꯧꯔꯛꯏꯁꯤꯕꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯪꯗ꯭ꯔꯕꯣ ꯆꯩꯌꯣ ꯉꯥꯡꯉꯣ ꯑꯩꯕꯨ ꯅꯆꯤꯟ ꯄꯦꯟꯅꯕ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯅ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯃꯐꯥꯎ ꯌꯦꯠꯈꯤꯗꯕꯅꯤꯀꯣ ꯑꯗꯨꯒ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯟꯕꯤꯔꯝꯃꯦ ꯑꯗꯣ ꯀꯩꯗꯧꯔꯕ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯄꯥꯝꯗ꯭ꯔꯦ ꯂꯣꯏꯔꯦ ꯑꯃꯨꯛ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯍꯥꯄꯨ ꯍꯅꯥꯏ ꯆꯨꯕ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯅꯕꯅꯦ ꯑꯗꯨꯏ ꯁꯔꯨꯛ ꯅꯪꯁꯨ ꯅꯁꯥꯅ ꯆꯥꯅꯕ ꯃꯤ ꯈꯔ ꯊꯤꯕ ꯇꯝꯃꯣ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯍꯥꯏꯕꯁꯨ ꯏꯁꯥꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯂꯣꯏꯌꯦ ꯑꯩꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯁꯦ ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤꯌꯦ ꯅꯆꯤꯜ ꯑꯃ ꯄꯥꯜꯂꯤꯅ ꯄꯉꯥꯡ ꯉꯥꯡꯒꯅꯣ ꯇꯥꯅꯤꯡꯗꯤꯌꯦ ꯉꯁꯤ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯒꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯌꯥꯔꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯐꯔꯦ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯑꯣꯏꯌꯦ ꯌꯦꯠꯁꯨ ꯌꯦꯠꯂꯔꯣꯏꯌꯦ ꯅꯪꯅ ꯅꯨꯡꯁꯤꯖꯕ ꯃꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯌꯥꯔꯦꯁꯦ ꯇꯥꯕꯗ ꯑꯩ ꯋꯥꯔꯦ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯩ ꯊꯝꯃꯒꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯃꯥꯡꯗ ꯑꯣꯜꯂꯛꯀꯅꯨ Here we go again.